हिमेस्टरी मिएंग ताबीरिबसिंगबु नोमाइथम काजलना खुरुमजरी हौजिक नुंथलगी ओइबा पाउ पिजरी हंदके पार्लियामेंट मिफमदा इंडिया की प्राइम मिनिस्टर नरेंद्र मोदी तुमिना लैहंदना हौजिक ओरिबा मणिपुर की इशूसिंग पुखतुना खन्ना नैननबा मणिपुर की मेंबर्स ऑफ पार्लियामेंट एमपी अहुमना सिंगदबनी हाइना मणिपुर प्रदेश कांग्रेस कमिटी एमपीसीसी के प्रेसिडेंट कैसाम मेघाचंद्रना हाइख्रे ngasi biti rota laiba congress bhavan da pangthokhiba paugi mifam amada wafam asi phokladuna MPCC gi president K Megachandra na hai manipur da me ahum dagi hauduna thokliba irang asi matau kharangna kadai dagi haurakhi haiba miyam gi wahangi pakhum ngasi fauba manipur lengak na ningthina manaba pakhum piba leite popi thaba thingbadagi ni reserve forest ki mafam singda lona yadaba yumkai sajinba yadabagi ni amadi mapalamdagi narol da changlakpa mitop miran chakaya changlakpa thingbadagi ni haiba tongan tongan ba pakhum kaya asina manipur gi miyamda chamamnaba ama thokhalli manipur da thokliba irang asi maru oina international geopolitics ki issue ni masi thingnaba hotnabada lengak asi mapangal kankhathanba mathau tai tha taruk mapung faraklaba manipur gi irang asida manipur lengak na makhoi gi oiba thaudang matik mathauna leina pakhatriba karigino leithau kuki khunda laibak thiba thodok amada masada khuchu khulai paidaba mioi 16 kuki militant singna faraba matung yamna tamthina hakhibagi matangda central lengak na karigumba wafam amata phongdoraktaba haibasi yamna laibak thibani state amade central da lengak pariba BJP ki double engine na tumina leithokliba karigino india gi atopa mafam singda thopa thodok wathok kaya dadi india gi luchingba singna pendaba nungaitabagi wafam kaya phongdoktuna lakli मणिपुर की इशू सिंगददी करीगी तुमिना लेथोकली इंडिया की मनुंगदा मणिपुर की सरुक याउद्रबरा हाइनसु हंगलकली अथुबा मतमदा मणिपुर दा थोकलिबा इरांग असि लेपहंदुना तंगदु लेताबा लमदम अमा ओइनबा मणिपुर लेंगाकना होटनाबियु लोइनना लाइबक थिबा थौदोक अमादा लेखिद्रबा अथौबा 16 गी मिसि असिमक यामना नुंगाइतबा फावी हाइनसु के मेघाचंद्रना फोंदोखि इंगमारगी जुंटा आर्मी की लानमिसिंग अदगी प्रो डेमोक्रेसी ओंग सान सुकी की PDF मैम सिंसी हाइब जगह सिंसीदा मखोई की लेफम नुआइबा हिवन की टाइप ता लेरे मरम अदुना मसिदेसिदा मणिपुर की इरांग से मसी नेमथनबा होनबदा अखोनदी असम राइफल पैरामिलिट्री फोर्स मैम थाजलेना अखोन खलुबदो मधु इंडिया की बॉर्डर येंसिनबा थारखिबनी हाइबसी हाइमन बथोय अदुना मी अखोगी वायलेंस ता मखोइना सपोर्ट तौद्रिबा स्टॉप तौनबो होनबदा मतेंग पांगद्रिबसी अदुना मरम वरकांदा ngasi जियोपॉलिटिकल प्रॉब्लम से इंटरनेशनल जियोपॉलिटिकल प्रॉब्लम से अखोइदा लेरिसे मसी थेंगनानबो होनबदा अखोगी अकनबा सरकार अमा दरकार लई हाइबसे मसी चीफ मिनिस्टर ना मतिंग लेना चथरमबदी थेंगनरबदी हुजिकसु ngमगनी हाइबसे आई आशा तौई Center for Study of Social Exclusion and Inclusive Policy CSSEIP Manipur University amadi IQAC Thambalmari College oinamna sinduna National Education Policy NEP 2020 Opportunities Challenges and Way Forward haiba hiram sida nomagi oiba consultative workshop among ngasi Thambalmari College oinamda pangthokre tharom aduda Dr. Damodar Nepram Director CSSEIP and Professor Department of Economics Manipur University na Chief Guest Professor K.S. Mohan Singh Principal Thambalmari College oinamna thoromgi President oina saru yakhi Resource Person da Professor Irong Gambir Singh SOD English amasung Cultural Studies Manipur University President Mutana NEP 2020 and Indian Knowledge System haiba topic da wangangki Aduga Professor C.S. Ibohol Mite Department of MEMS Manipur University na NEP 2020 Employability, Entrepreneurship and Skill Development haiba topic ta amadi Dr. Thiam Bharat Singh Associate Professor CSSEIP Manipur University na Research Proposal haiba topic ta Resource Person oina wangangki Workshop asigi Organizing Secretary Dr. L. Baleswar na phongdokhibada National Education Policy na piba phazaraba system mayam ama lei aikoina manipuri macha ama oina thaina ge hal sing na thambiramba aruba potlam sing asi kadai da kari leibage haina research tawraga national level amadi world ge thakta puthoktuna traditional ge pochak sing asigi kanaba mayam adu sak takpa ngamnaba NAPC gi matangda workshop mayam ama tawkre
Manipur University ki scholars singna Hindi, English amadi Sanskrit ki word asing asi Manipuri language ta tamnaba hotnabada English ki word ama maitailoinda kari hairi scientific oiba word ama maitailoinda kamaina handokani haiba asumna Manipuri language ta adum tamjaraga Manipuri language asi walgi thakta puthoknaba hotnabada National Education Policy na miyamda kanaba kaya piri kanaba sing asi lomina si haiki science stream oiga so aduga akai Manipuri gi language siga mix to ya eco physical oiba physics yawa aduga akai gi dance kari kara adum arts ka science ka pullaganda masai anuba new education policy na piba magi yam phajaba magi system mayam lai akai Manipur machama oina Manipur sida laiba akai gi traditional akai gi ariba ansina thambiramba pot singsi akai na kadai da kari leide ado masi national level da adagi world level da putho aga akai maitei Manipuri sida laiba akai gi traditional ariba potchak singsi gi kanaba mayam do madu mayam da akai na saktak bangam na ba national education policy sigi matang da achowa workshop mayam matang mayam mamang tawre Manipur Kakseng district ki Wango police station ki manung channa leiba Wango chithek lekai pukri achoba manakta ngarang numidang puk nipal makhairom tabada mioi ama sakangdaba singna makhogna nomaina kaplamde nomaina kaplamba mioi adugi maming laifakpam Michael chahi konithoi apokpa el manimatum kawi moirang pahirembam lekai dagi ni haidi mahaki ye thangba makhongi phaiganda nomaina kaplambani hairi nomai kaplamde haiba paw fangbadagi Wango police station gi personnel sing laktuna asokpa adu lakhatuna manak nakpa Wango PIC da pukhatuna first aid piraba matung Moirang police station da sinakre hairi mioi asi drug sawaga mari leinana sakhangdaba sing aduna nomaina kaplamba oiramba yai hairi Manipur da hojik thokliba irang asida lanjonaratuna relief camp ta changjafam lawriba inmates singda khudaki mateng pinaba pandamda Indian Red Society IRCS Manipur State Branch na Paikhatliba Thaurang Multi-Sectorial Humanitarian Assistance and Coordination for Conflict-Affected Districts of Manipur was project ki makhada IRCS Manipur State Branch amadi IRCS Bisnupur District Branch na Bisnupur District ke Nambol Thanga amadi Kumbi SC da hangwar relief camp Nepal da health hygiene kit sing yanthokre IRCS Manipur State Branch ki Chairman Narendra Ningomba Vice Chairman Dr. Laistram Manglem Treasurer Naroibam Premjit IRCS Bisnupur District Branch ki Vice Chairman Khagembam Lilachandra Secretary Su Oriba Bismina Thokpa Khak Natana Furup Amatana Lan Aduda Mai Pakpa Haibadudi Phangba Ngamloi Maram Asina State Asida Thokliba Kanglup Anigi Lan Asi Wari Sananduna Waris Pro Naba Hotnabiu Haina Liangmai Baptist Churches Association gi Executive Secretary Reverend Chabon Jinang Thiumaina Appeal Tarakli Liangmai Christian Churches Manipur na Sinduna Lower Makhanda Leiba Liangmai Baptist Center Church ta pangthokpa Liangmai Furup na Christian Lining Lorokpa Chahi Chama Mapan Surakpa gi Thauramda haikibani Manipur gi tongan mafam da khundaba Liangmai Furup ki mioi kayana saruk yaduna pangthokpa thauram adugi manung sannan ningsing yumbi ama yungbagi mathakta souvenir ama su phongki thauram adu da Reverend Chabon Jinang na makha taraduna State asida furup anigi marakta thokliba lan asigi saitheng asi lamdam asida khundariba furup khudingmakta su phangli loinana lan asi makha tana chathaba tarabadi state asigi chakhwat thawrangda maning hanbagi mathakta furup animakta mising mina thoklaga toklagani lana maikai animakta tongjaba amata leite haibasi khangbiduna lan soknariba nakal anina wari sanaduna atuba matamda wari sempro na bahotna biu haiki amaromda tharam adugi matangda Reverend asina Liangmai Furup na Christian Lining Laurakpa Chahi Chama Mapan Surakpagi Thauram asina Furup asigi miyamda henna chakhotpa amadi Iswarbu thajabagi changso hengat halagani haiki khatna duna laibasi saina haige hardi winner lairoi angamba habasi lairoi animak si loser ni aduna masi community ani gi su patte akhoi miyam gi su patte aduna khwaidagi phabadi masi kadai dano mafam amma khoina sem le hadaga negotiate tawbiu discuss tawbiu yana da bam kayasi ngangna sakna daga yana da bakri so leite
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯉꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯟꯖꯥꯎ ꯀꯌꯥ ꯃꯤ ꯀꯌꯥ ꯍꯠꯅꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅꯔꯕ ꯐꯥꯎꯕꯗ ꯑꯃꯨꯛꯀ ꯋꯥꯔꯤ ꯇꯧꯅꯔꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯃꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯨꯅ ꯆꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯔꯛꯄ ꯑꯁꯤꯗꯤ ꯇꯣꯛꯅꯉꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ if there is a will ꯑꯩꯈꯣꯏ ꯋꯥꯈꯜꯗꯒꯤ ꯇꯣꯛꯁꯦ ꯍꯥꯏꯕ ꯂꯩꯔꯗꯤ ꯁꯤꯗꯤ ꯌꯥꯝ ꯑꯔꯨꯕ ꯅꯠꯇꯦ ꯌꯥꯝ ꯂꯥꯏꯅ ꯇꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯅ Tamil Nadugi Chief Minister M.K. Stalin Prime Minister Narendra Modi da cyclone Michongna Chayol asigi anganbada thohankiba amang atasing adu semjin sajinnaba khudaki oiba lupa crore listing manga yangkai pibinaba ngarang leba bupa numita chithi ikre haina media da phongdokre Government na thokpa cherol amagi matung inna Chief Minister na Prime Minister da ikiba chithi dugi warwal da cyclone Michongna maram oiduna mamang da amuta thokidriba mawong da Chennai Tiruvallur Kanchipuram amasung Chengalpattu da nong haithakibagi warwal paladuna district mari asigi lambi thong lanai yumkai amasung atai infrastructure sing amang ata thoankibagi semjin sajinnabagi khudaki oiba interim relief lupa crore listing manga yangkai pibinaba haizaki hari Chief Minister na amang ata thokiba sing asigi matangda assessment tauba haukhre amadi ahenba fund pibinabagi damakta detail report sem sabasu loire Union Government ki team ama thabiraktuna ichawna sohalaba mafam sing inspection tawbinabasu haijakre haina media da phongdokre hairi Matang asida nuthulge pau sanok sabalo shinjari imestri mi eng tabiri basingbu amuka na khurumjari